ꯅꯤꯡꯊꯧꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯎꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯇꯥꯜꯅ ꯍꯥꯏꯔꯛꯏ, "ꯇꯥꯎ ꯕ꯭ꯔꯤꯀꯃꯦꯗꯤꯇ꯭ꯌ ꯅꯤꯡꯊꯧ, ꯚꯣꯒꯄꯇꯤ ꯂꯩꯕꯥꯛꯇ ꯔꯨꯞꯁꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯇꯌꯥꯝꯗꯨꯅꯇ ꯂꯦꯜꯂꯤ꯫ ꯃꯥꯒꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯃ ꯌꯣꯛꯏ, ꯃꯗꯨꯒꯤ ꯃꯒꯨꯟ ꯀꯔꯤꯗꯕꯨ ꯍꯥꯏꯁꯤꯒꯦ? ꯃꯉꯣꯟꯗ ꯍꯦꯛ ꯍꯪꯕ ꯋꯥ ꯃꯈꯩ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯄꯨꯝꯕ ꯍꯥꯏꯕ ꯉꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨꯗ ꯋꯥꯔꯝ ꯑꯃ ꯍꯪꯂꯝꯃꯤ, ꯃꯗꯨꯗꯤ ꯑꯩꯒꯨꯝꯅ ꯁꯛ ꯐꯖꯕ ꯑꯃꯁꯨꯡ ꯐꯖꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯄꯥ ꯃꯐꯝ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯗꯨꯒ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ? ꯍꯧꯖꯤꯛ ꯌꯧꯕꯟꯒꯤ ꯃꯊꯛ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯂꯩꯇꯕ ꯑꯁꯦ ꯅꯤꯡꯕ ꯑꯃ ꯊꯨꯡꯗꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯨꯝꯈꯤ, "ꯃꯍꯥꯔꯥꯖ, ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯑꯣꯏꯕꯤꯌꯨ, ꯑꯩ ꯃꯔꯝ ꯍꯥꯏꯖꯒꯦ꯫ ꯃꯒꯙ ꯗꯦꯁꯇ ꯃꯒꯙ ꯏꯁꯣꯔ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯔꯁꯨꯟꯗꯔꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯔꯤ꯫ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯏꯕꯦꯝꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯃꯍꯥꯛꯇꯅꯤ"꯫ ꯇꯦꯅꯋꯥꯒꯤ ꯃꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯔꯦ꯫ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯑꯉꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯋꯥꯔꯤ꯫ ꯃꯒꯙ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤꯁꯨ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯃ ꯁꯅꯥꯒꯤ ꯄꯣꯟꯗ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯌꯥꯝꯅ ꯈꯪ ꯍꯩꯕꯤ ꯇꯦꯅꯋꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯉꯣꯟꯗ ꯅꯣꯡꯃ ꯔꯥꯖꯀꯩꯅꯥꯅ ꯍꯪꯂꯛꯏ, "ꯍꯥꯏꯌꯨ ꯏꯇꯥ ꯇꯦꯅꯋꯥ, ꯑꯩꯒꯨꯝꯅ ꯁꯛ ꯐꯖꯕ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥ ꯀꯅꯥ ꯀꯔꯝꯕ ꯗꯦꯁꯇ ꯂꯩꯕꯒꯦ?" ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯏ, "ꯚꯣꯒꯄꯇꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯔꯨꯞꯁꯦꯟ ꯀꯧꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯑꯃꯁꯨꯡ ꯃꯒꯨꯟ ꯌꯥꯝꯅ ꯆꯦꯟꯕ ꯐꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯗꯨ ꯏꯕꯦꯝꯃ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯔꯒꯅꯤ"꯫ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯉꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯈꯪꯍꯧꯗꯕ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯃ ꯍꯧꯔꯛꯂꯤꯕ ꯑꯗꯨ ꯊꯥꯗꯠꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯅꯋꯥꯒ ꯈꯟꯅꯗꯨꯅ ꯆꯤꯊꯤ ꯑꯃ ꯏꯔꯦ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨ ꯃꯅꯥꯏ ꯑꯃꯗ ꯄꯤꯗꯨꯅ ꯔꯨꯞꯁꯦꯟꯒꯤ ꯃꯅꯥꯛꯇ ꯊꯥꯈꯔꯦ꯫ ꯆꯤꯊꯤ ꯃꯔꯣꯜ ꯌꯥꯝꯅ ꯏꯈꯤꯗꯦ, ꯋꯥꯍꯩ ꯈꯔꯗꯪꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯔꯣꯟꯗꯤ ꯑꯁꯤꯅꯤ: "ꯏꯕꯨꯡꯉꯣ ꯃꯍꯥꯔꯥꯖ, ꯆꯔꯟꯈꯥꯗ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯠꯆꯔꯦ, ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ"꯫ ꯅꯨꯡꯁꯤꯃꯩꯅ ꯋꯥꯏꯗꯨꯅ ꯋꯥꯔꯕꯤ ꯍꯔꯁꯨꯟꯗꯔꯤ ꯍꯥꯏꯅ ꯊꯥꯗꯨꯅ ꯏꯔꯝꯃꯤ꯫ ꯃꯗꯨ ꯗꯨꯠꯅ ꯄꯨꯔꯛꯇꯨꯅ ꯚꯣꯒꯄꯇꯤ ꯗꯦꯁ ꯌꯧꯈꯔꯦ꯫ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯈꯪꯈꯤꯗꯦ꯫ ꯗꯨꯠ ꯑꯗꯨ ꯔꯨꯞꯁꯦꯟ ꯃꯍꯥꯔꯥꯖꯒꯤ ꯁꯚꯥꯗ ꯌꯧꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯂꯒ ꯆꯤꯊꯤ ꯑꯗꯨ ꯀꯠꯁꯤꯟꯈꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯋꯥꯔꯣꯜ ꯈꯔ ꯍꯪꯒꯠꯂꯦ꯫ ꯃꯔꯣꯜ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯦ꯫ ꯆꯤꯊꯤꯒꯤ ꯃꯔꯣꯜ ꯇꯥꯔꯕꯗ ꯔꯨꯞꯁꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯄꯨꯗꯨꯅ ꯔꯨꯞꯁꯦꯟ ꯃꯍꯥꯔꯥꯖ ꯃꯒꯙ ꯂꯩꯕꯥꯛ ꯌꯧꯅꯕ ꯆꯠꯈꯔꯦ꯫ ꯃꯒꯙ ꯏꯁꯣꯔꯒ ꯎꯅꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯇꯔꯥꯝꯅ ꯃꯥꯕꯨ ꯑꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯔꯥꯖꯁꯚꯥꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤ꯫ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯂꯛꯏ꯫ ꯔꯨꯞꯁꯦꯟ ꯅꯤꯡꯊꯧꯅ ꯃꯒꯙ ꯏꯁꯣꯔꯗ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯖ, ꯑꯩꯅ ꯂꯥꯛꯆꯕꯗꯤ ꯅꯆꯥ ꯏꯕꯦꯝꯃ ꯑꯁꯤ ꯄꯤꯅꯕꯤꯔꯣ, ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯍꯥꯞꯆꯔꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯇꯕꯅ ꯄ꯭ꯔꯖꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯗ꯭ꯔꯦ꯫ ꯃꯒꯙ ꯅꯤꯡꯊꯧ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯃꯃꯥꯟꯅꯕ ꯑꯣꯏꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕ ꯌꯥꯈꯔꯦ꯫ ꯑꯗꯨꯅ ꯑꯄꯟꯕ ꯂꯩꯇꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯆꯥ ꯃꯃꯥꯛ ꯑꯅꯤꯃꯛ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯂꯩꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯔꯨꯞꯁꯦꯟ ꯍꯔꯁꯨꯟꯗꯔꯤꯒꯤ ꯁꯅꯥꯒꯤ ꯄꯣꯟꯗ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯃ ꯂꯩꯔꯝꯕ ꯎꯔꯗꯨꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯄꯣꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯔꯦ꯫ ꯔꯥꯖꯥ ꯔꯥꯅꯤ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯗꯝ ꯂꯩꯇꯔꯦ꯫ ꯔꯨꯞꯁꯦꯟꯒꯤ ꯇꯦꯅꯋꯥ ꯂꯥꯕꯅꯤ, ꯍꯔꯁꯨꯟꯗꯔꯤꯒꯤ ꯇꯦꯅꯋꯥ ꯑꯃꯣꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯇꯦꯅꯋꯥ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯍꯥꯞꯆꯤꯜꯂꯨꯕꯅꯤ꯫
ꯃꯗꯨꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯎꯕꯗꯒꯤ ꯑꯃꯣꯝ ꯑꯗꯨ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯤꯙꯤꯒꯤ ꯅꯣꯡꯗꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯔꯦ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯋꯥꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯗꯤꯍꯦ ꯑꯁꯦ ꯄꯨꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯅꯊꯣꯏꯔꯕꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯔꯥꯎ ꯇꯔꯥꯝꯍꯟꯕꯤꯌꯨ꯫" ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯗꯨ ꯃꯃꯥꯏ ꯑꯗꯨꯝ ꯂꯨꯞꯊꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯅꯤꯄꯥ ꯑꯣꯏꯕ ꯖꯥꯠꯁꯤ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯖꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯌꯦꯡꯉꯨꯔꯕꯗꯤ ꯄꯥꯞ ꯆꯪꯒꯗ꯭ꯔꯥ ꯈꯟꯖꯔꯦ, ꯃꯔꯝꯗꯤ ꯅꯤꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯗꯨ ꯇꯥꯕꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨ ꯈꯔ ꯏꯀꯥꯏꯔꯦ, ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ, "ꯅꯤꯄꯥꯕꯨ ꯏꯀꯥꯏ ꯍꯪꯒꯣꯏ ꯈꯪꯗꯕꯤ ꯅꯨꯄꯤ ꯀꯌꯥꯃꯨꯛꯁꯨ ꯎꯔꯦ꯫ ꯁꯒꯣꯜ ꯁꯥꯃꯨ ꯐꯥꯎꯕ ꯑꯌꯥꯝꯕ ꯈꯦꯟꯅꯩ꯫ ꯌꯣꯠ ꯑꯃꯗꯤ ꯎ ꯀꯔꯤꯒꯨꯝꯕꯗ ꯃꯥꯟꯅꯗꯦꯗꯣ? ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯨꯡ ꯑꯃꯁꯨꯡ ꯔꯇꯅ ꯈꯦꯟꯅꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯅꯤꯄꯥ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨ ꯌꯥꯝꯅ ꯌꯥꯅꯈꯤꯗꯔꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯃꯇꯝ ꯈꯨꯗꯤꯡ ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯕꯤ, ꯅꯨꯡꯁꯤ ꯍꯩꯇꯕꯤ, ꯄꯥꯄꯤ ꯑꯣꯏꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯗꯨ ꯃꯁꯥꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯒ ꯑꯃꯒ ꯈꯠꯅꯔꯛꯂꯦ꯫ ꯇꯦꯅꯋꯥ ꯑꯅꯤ ꯑꯗꯨꯒꯤ ꯉꯥꯡꯅꯕ ꯑꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯗꯨꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯗ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯄꯥ ꯑꯣꯏꯕ ꯖꯥꯠꯁꯦ ꯃꯍꯥꯄꯥꯄꯤꯒꯤ ꯁꯥꯖꯠ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯅꯤꯄꯥ ꯃꯃꯥꯏ ꯌꯦꯡꯗꯕ ꯀꯨꯏꯖꯔꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯑꯀꯤꯕ ꯃꯁꯥꯗ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯑꯦꯂꯥꯒꯔ ꯀꯧꯕ ꯁꯍꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯙꯅꯟꯖꯣꯏ ꯀꯧꯕ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯗꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯛꯂꯗꯨꯅ ꯃꯄꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯃꯧ ꯌꯦꯡꯕꯗ ꯕ꯭ꯔꯟꯗꯥꯃꯥꯟ ꯗꯦꯁꯇ ꯃꯥꯒꯨꯝꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯕꯇꯤ ꯀꯧꯕꯤ ꯁꯌꯦꯟꯕꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯗꯨ ꯍꯥꯏꯔꯒ ꯃꯆꯥꯅꯤꯄꯥꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯅꯨꯄꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯑꯣꯡ ꯑꯑꯣꯟ ꯀꯌꯥ ꯇꯝꯗꯨꯅ ꯃꯆꯥꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯊꯤꯟꯈꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯤ ꯅꯣꯡꯒꯥꯈꯔꯦ꯫ ꯃꯄꯥꯒꯤ ꯃꯔꯟ ꯄꯨꯝꯅꯃꯛ ꯃꯆꯥꯅꯤꯄꯥꯅ ꯂꯣꯏꯅ ꯐꯪꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯙꯅꯟꯖꯣꯏ ꯑꯁꯤꯅ ꯃꯄꯥꯅ ꯇꯥꯜꯂꯝꯕ ꯃꯔꯟ ꯄꯨꯝꯅꯃꯛ ꯖꯨꯋꯥꯔꯗ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈꯔꯦ꯫ ꯃꯀꯨ ꯃꯅꯦꯝꯅ ꯃꯆꯥꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯝꯃꯤ꯫ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯃꯆꯥ ꯃꯃꯥꯛ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯗꯨꯅ ꯏꯅꯥꯛꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯇꯤꯟꯅꯗꯨꯅ ꯑꯆꯥ ꯑꯊꯛ ꯑꯃꯁꯨꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯙꯅꯟꯖꯣꯏ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯈꯔ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤ ꯗꯥꯀꯨ ꯀꯟꯕ ꯃꯤꯅ ꯀꯤꯅꯕ ꯖꯒꯥꯅꯤ꯫ ꯅꯪꯒꯤ ꯂꯤꯛ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯑꯩ ꯃꯤ ꯈꯪꯍꯟꯗꯅ ꯄꯨꯕꯤꯒꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯇꯣꯜꯂꯕ ꯑꯅꯪꯕ ꯑꯃ ꯁꯥꯗꯨꯅ ꯆꯠꯂꯨ꯫" ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯄꯣꯠ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯅ ꯒꯨꯍꯥ ꯑꯃꯗ ꯏꯟꯊꯕꯤꯔꯝꯂꯒ ꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯌꯥ ꯂꯥꯎꯖꯩ, ꯀꯌꯥ ꯀꯞꯆꯩ, ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯑꯗꯨꯝ ꯆꯦꯟꯈꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯆꯠꯄ ꯅꯤꯄꯥ ꯑꯃꯅ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯒꯨꯍꯥꯗ ꯌꯦꯡꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯅ ꯎꯄꯥꯏ ꯇꯧꯕꯤꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯒꯨꯍꯥꯗꯒꯤ ꯂꯧꯈꯠꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯒꯤ ꯒꯨꯍꯥꯗ ꯇꯥꯔꯤꯕꯅꯣ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯋꯥ ꯇꯥꯛꯈꯤꯗꯦ꯫ ꯑꯣꯏꯗꯕ ꯈꯔ ꯁꯦꯝꯖꯟ ꯁꯥꯖꯟꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯀꯞꯅ ꯀꯞꯅ ꯆꯠꯈꯤꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯊꯟꯇ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯄꯥꯅ ꯉꯛꯈ꯭ꯔꯗꯨꯅ ꯍꯪꯂꯛꯏ, "ꯅꯨꯄꯤꯃꯆꯥ, ꯅꯄꯨꯔꯣꯏꯕꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯑꯗꯨꯒ ꯅꯐꯤ ꯅꯔꯣꯜ ꯂꯤꯛ ꯀꯣꯟꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ? ꯅꯍꯥꯛꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?"
ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯋꯥꯅ ꯑꯋꯣꯏ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯂꯝꯕꯤꯗ ꯗꯥꯀꯨꯁꯤꯡꯅ ꯄꯣꯠ-ꯆꯩ ꯄꯨꯝꯅꯃꯛ ꯃꯨꯜꯂꯒ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯜꯂꯒ ꯊꯝꯈꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯏꯖꯠ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯆꯦꯜꯂꯛꯄꯅꯤ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯅꯝ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯋꯥꯔꯨꯔꯒꯅꯨ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯙꯅꯟꯖꯣꯏꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯑꯗꯨꯝ ꯆꯠꯈꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯑꯐꯪꯕ ꯁꯦꯜ ꯑꯗꯨꯅ ꯖ꯭ꯋꯥꯔ ꯑꯃꯨꯛ ꯁꯥꯟꯅꯔꯦ꯫ ꯃꯗꯨꯃꯁꯨ ꯂꯣꯏꯅ ꯑꯗꯨꯝ ꯃꯥꯡꯍꯜꯂꯦ꯫ ꯒꯇꯤ ꯂꯩꯇ꯭ꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯇꯝ ꯈꯔ ꯈꯥꯡꯂꯝꯂꯒ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯂꯥꯛꯄ ꯎꯔꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯑꯣꯛꯆꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯒꯅꯨ, ꯗꯥꯀꯨꯅ ꯄꯣꯠ-ꯆꯩ ꯃꯨꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯨꯝꯂꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯗꯣꯁ ꯂꯩꯇꯦ, ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ"꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯙꯅꯟꯖꯣꯏ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯃꯀꯨ ꯃꯅꯦꯝꯒꯤ ꯌꯨꯝꯗ ꯂꯩꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯗꯤ ꯂꯤꯛ ꯀꯣꯟ ꯂꯩꯖꯗꯕ ꯑꯗꯨ ꯃꯃꯥꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯟꯅꯒꯨꯝ ꯊꯣꯟꯕꯤꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯈꯥꯡꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯙꯅꯟꯖꯣꯏ ꯄꯩꯁꯥꯒꯤ ꯋꯥꯈꯜꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯈꯪꯂꯛꯇꯔꯦ꯫ ꯑꯗꯨꯅ ꯃꯇꯨ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯅꯤꯄꯥ ꯊꯥꯖꯔꯨꯕꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯝ ꯊꯥꯈꯤꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯃꯍꯥꯔꯥꯖ, ꯅꯤꯄꯥ ꯑꯣꯏꯕꯒꯤ ꯊꯕꯛ ꯍꯧꯅꯗꯕ ꯂꯝꯆꯠꯅ ꯃꯍꯥꯛꯃꯛꯀꯤ ꯅꯨꯄꯤ ꯍꯥꯠꯄ ꯉꯝꯈꯤ꯫ ꯃꯁꯤ ꯏꯃꯤꯠꯃꯛꯅ ꯎꯖꯔꯛꯂꯕꯅꯤ ꯃꯍꯥꯔꯥꯖ꯫ ꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯤꯄꯥ ꯃꯃꯥꯏ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯇꯦꯅꯋꯥ ꯑꯃꯣꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯅꯍꯥꯛꯇꯤ ꯀꯔꯤ ꯃꯔꯝ ꯈꯪꯗꯨꯅ ꯃꯥꯒ ꯈꯠꯅꯔꯨꯔꯤꯕꯅꯣ? ꯅꯨꯄꯤꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯀꯔꯤ ꯈꯪꯏ? ꯅꯤꯄꯥꯒꯤ ꯐꯠꯇꯕꯗꯤ ꯅꯍꯥꯛ ꯇꯥꯔꯦꯗꯣ? ꯅꯨꯄꯤꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯃꯨꯛ ꯅꯪ ꯍꯥꯏꯌꯨ ꯇꯥꯁꯤ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯖ, ꯑꯩ ꯅꯨꯄꯤꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯈꯪꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯀꯥꯟꯄꯨꯔ ꯁꯍꯔꯗ ꯁꯥꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡ ꯅꯒꯔꯗꯟꯇ ꯀꯧꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯁꯤꯔꯤꯃꯟꯇ ꯀꯧꯕ ꯑꯃ ꯂꯩ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥ ꯁꯍꯔꯗ ꯂꯩꯕ ꯁꯣꯝꯗꯠꯇꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯖꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯂꯝ ꯂꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯉꯣꯜ ꯃꯋꯥꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯕ ꯑꯗꯨꯅ ꯁꯤꯔꯤꯃꯟꯇ ꯑꯎꯟꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯤꯔꯤꯃꯟꯇ ꯑꯔꯥꯞꯄ ꯗꯦꯁ ꯑꯃꯗ ꯂꯂꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯡꯐꯝ ꯑꯁꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯄꯥꯛ ꯍꯦꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯂꯪꯐꯩꯗ ꯁꯥꯡꯅ ꯂꯩꯈꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯑꯗꯨ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥꯔꯤ ꯁꯥꯖꯈꯤ, "ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯄꯨꯔꯣꯏꯕ ꯂꯩꯃꯤꯟꯅꯗꯕ ꯑꯁꯤꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯔꯦꯝꯕ ꯑꯣꯏꯔꯦ, ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯪꯖꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯂꯪꯐꯩꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯊꯣꯛꯄꯤꯈꯔꯦ꯫ ꯑꯩꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯒꯇꯤ ꯂꯩꯔꯤ ꯏꯇꯥꯆꯥ"꯫ ꯋꯥꯍꯩ ꯑꯁꯤ ꯉꯥꯡꯂꯗꯨꯅ ꯑꯉꯥꯎꯕꯤꯒꯤ ꯆꯣꯏꯔꯣꯟꯒꯨꯝ ꯉꯥꯡꯂꯗꯨꯅ ꯃꯇꯥ ꯑꯃꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯗꯂꯥꯟ ꯃꯊꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈꯠꯈꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯃꯅ ꯌꯦꯡꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨꯁꯨ ꯊꯣꯏꯅ ꯋꯥꯈꯜ ꯇꯧꯔꯨꯗꯅ ꯗꯂꯥꯟ ꯃꯊꯛ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯂꯨꯔꯦ꯫ ꯃꯗꯨꯗ ꯋꯥꯈꯜ ꯀꯡꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯑꯐ ꯐꯠꯇ ꯋꯥꯈꯜ ꯇꯧꯗꯅ ꯃꯇꯥ ꯑꯃꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯔꯣꯟꯗꯤ ꯅꯤꯄꯥ ꯑꯗꯨꯒ ꯃꯥꯒ
ꯑꯍꯤꯡ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯪꯐꯩꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯍꯥ ꯑꯣꯏꯕꯒꯤ ꯂꯥꯡꯉꯝ ꯐꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯄꯔꯦꯝꯒꯤ ꯏꯊꯛ ꯑꯃ ꯍꯧꯔꯛꯇꯨꯅ ꯋꯥꯈꯜꯒꯤ ꯍꯤꯕꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯨꯈꯤꯒꯗꯧꯔꯦ꯫ ꯄꯨꯟꯁꯤ ꯇꯣꯔꯕꯥꯟ ꯌꯧꯅ ꯍꯤ ꯍꯣꯟꯕꯤꯅꯕ ꯍꯤꯒꯤ ꯃꯄꯨ ꯌꯥꯎꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯏꯔꯣꯟꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ ꯌꯥꯏꯕꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯗꯨꯅ ꯀꯪꯉꯥꯎꯅꯔꯕ ꯍꯤꯒꯤ ꯍꯤꯅꯥꯎ ꯁꯥꯕꯤꯗꯨꯅ ꯇꯥꯏꯕꯪ ꯏꯄꯥꯛ ꯂꯥꯟꯕꯤꯌꯨ ꯍꯥꯏꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯕꯤꯔꯕꯗꯤ ꯃꯍꯥꯛ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯨ, ꯃꯍꯥꯛꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯆꯒꯦ, ꯑꯗꯨꯒ ꯎꯅꯁꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯕꯦꯝꯃꯒꯤ ꯃꯄꯨꯛ ꯈꯪꯂꯕ ꯗ꯭ꯌꯨꯇꯤ ꯑꯗꯨꯁꯨ ꯊꯤꯟꯗꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯋꯥꯔꯝ ꯄꯨꯝꯕ ꯆꯤꯊꯗꯅ ꯍꯥꯏꯔꯨꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯂꯦ꯫ ꯃꯍꯥꯛ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯗꯨꯒꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯍꯤꯡ ꯑꯗꯨ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯆꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯝ ꯑꯗꯨ ꯁꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯪꯂꯕꯗ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯁꯛꯀꯤ ꯂꯥꯡꯗ ꯊꯨꯈꯤꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯐ ꯐꯠꯇ ꯑꯃꯁꯨꯡ ꯏꯀꯥꯏ ꯏꯀꯤ ꯋꯥꯈꯜ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯎꯅꯕꯒꯤ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯌꯧꯔꯛꯂꯦ꯫ ꯁꯥꯗꯨꯒꯤ ꯃꯃꯣꯝ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯦ꯫ ꯀꯦꯕ ꯍꯧꯅꯕ ꯃꯈꯩ ꯀꯦꯖꯔꯗꯨꯅ ꯃꯥꯂꯤꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯋꯥ ꯀꯌꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯅꯈ꯭ꯔꯦ꯫ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯊꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯀꯥꯟ ꯑꯁꯤꯗ ꯁꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯪꯐꯩ ꯆꯠꯈꯤꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯃꯃꯥꯡ ꯅꯤꯄꯥ ꯂꯥꯛꯄ ꯎꯔꯕꯗ ꯃꯀꯨ ꯃꯅꯦꯝꯁꯤꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯋꯥ ꯄꯣꯠꯂꯨꯝꯅꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯈꯜꯂ ꯈꯜꯂꯒ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯅꯨꯖꯥꯒꯤ ꯑꯋꯥꯕ ꯌꯦꯡꯅꯤꯡꯗꯗꯨꯅ ꯑꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯍꯦꯟꯅ ꯑꯋꯥꯕ ꯑꯍꯤꯡ ꯂꯥꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯇꯨꯝꯅꯕ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯦꯕꯥ ꯇꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅꯗꯤ ꯃꯃꯥꯒꯤ ꯋꯥ ꯇꯥꯔꯝꯗꯦ꯫ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯗ ꯑꯗꯨꯝ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯑꯁꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯇꯝ ꯍꯦꯟꯈꯤꯗꯨꯅ ꯃꯧꯌꯥꯏ ꯆꯜꯂꯦ꯫ ꯅꯌꯥ ꯅꯤꯄꯥ ꯑꯁꯤꯅ ꯂꯪꯐꯩꯗ ꯀꯌా ꯀꯨꯏꯅ ꯂꯩꯔꯨꯔꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯖꯅꯕꯒꯤ ꯁꯔꯨꯛ ꯄꯨꯝꯕ ꯑꯋꯥ ꯋꯥꯈꯜꯅ ꯀꯨꯞꯈ꯭ꯔꯦ"꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯝꯕ ꯅꯨꯡꯁꯤꯖꯕꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯖꯅꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯈꯜ ꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯤꯅ ꯃꯀꯣꯛ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯊꯑꯣꯏꯅ ꯇꯥꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯥꯅ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯊꯑꯣꯏꯅ ꯈꯨꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯨꯝꯅꯕ ꯃꯐꯝꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯁꯪꯒꯣꯟꯗ ꯂꯣꯠꯇꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯃꯍꯥꯛ ꯉꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯂꯣꯟꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅꯗꯤ ꯇꯁꯦꯡꯅ ꯈꯪ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯇꯣꯛꯇꯨꯅ ꯋꯥ ꯑꯃ ꯈꯟꯅꯈꯤ꯫ "ꯀꯌꯥꯗ ꯇꯧꯕ ꯉꯝꯈ꯭ꯔꯕꯤ ꯅꯨꯄꯤꯅꯣ? ꯃꯄꯨꯔꯣꯏꯕꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯑꯔꯣꯟꯕ ꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯠꯂꯤꯕꯁꯤ ꯃꯥꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯨꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯍꯦꯛ ꯁꯣꯛꯄꯗ ꯃꯍꯥꯛ ꯄꯥꯞ ꯆꯪꯂꯒꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯠ ꯑꯣꯏꯔꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯍꯨꯕ ꯇꯣꯛꯂꯁꯤ, ꯑꯗꯨꯒ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯇꯪꯗꯤ ꯇꯧꯔꯨꯁꯤ"꯫
ꯋꯥ ꯑꯁꯤ ꯈꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯃꯥꯂꯤꯅꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯦꯡꯕꯗ ꯅꯤꯄꯥ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯣꯟꯅ ꯆꯪꯂꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯌꯩꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯍꯤꯞꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯩ, ꯅꯨꯄꯤ ꯑꯁꯤ ꯃꯄꯣꯛ ꯐꯠꯇꯕꯤ ꯇꯣꯜꯂꯕꯤ ꯑꯃꯅꯤ꯫ ꯃꯥꯕꯨ ꯂꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯇꯣꯟꯈ꯭ꯔꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯂꯩꯕꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯖꯩꯈ꯭ꯌ ꯅꯤꯄꯥ ꯑꯃ ꯕꯠ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯎꯔꯗꯨꯅ ꯊꯨꯅꯃꯛ ꯑꯁꯤꯕ ꯑꯗꯨꯒꯤ ꯗꯤꯍꯦ ꯃꯅꯨꯡꯗ ꯃꯌꯥꯒꯤ ꯁꯛꯇꯤꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯁꯤꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯤꯡꯒꯠꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯌꯥꯅ ꯊꯕꯠ ꯇꯠꯄ ꯃꯈꯩ ꯆꯤꯛꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯩꯈ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯎꯊꯛ ꯑꯗꯨꯗ ꯀꯥꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨ ꯁꯤꯗꯨꯅ ꯑꯗꯨꯝ ꯑꯃꯨꯛ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯅꯥꯇꯣꯟ ꯆꯤꯛꯊꯠꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯁꯥ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯦꯟꯊꯔꯦ꯫ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯂꯛꯄꯦꯟꯅ ꯅꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯋꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯑꯣꯡ ꯀꯥꯏꯕ ꯑꯃ ꯐꯪꯂꯗꯨꯅ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯁꯨ ꯌꯥꯎꯅ ꯀꯞꯅ ꯀꯞꯅ ꯃꯇꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯈꯤꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯃꯇꯥ ꯑꯃꯅ ꯋꯥꯔꯣꯜ ꯑꯃ ꯇꯥꯛꯄꯤꯈꯤ, ꯅꯍꯥꯛ ꯂꯣꯟꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯑꯍꯤꯡ ꯑꯁꯤ ꯈꯪꯍꯟꯗꯅ ꯂꯩꯔꯨꯔꯣ, ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗ ꯅꯍꯥꯛ ꯀꯞꯇꯨꯅ ꯌꯥꯍꯧꯔꯛꯎ꯫ ꯅꯪꯒꯤ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯃꯔꯥꯏꯅ ꯍꯪꯖꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯅꯥꯇꯣꯟ ꯀꯛꯊꯠꯄꯤꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯌꯨ꯫ ꯃꯇꯥ ꯍꯩꯁꯤꯡꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕꯗ ꯈꯔ ꯍꯔꯥꯎꯔꯗꯨꯅ ꯋꯥꯊꯣꯛ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯋꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯄꯨꯝꯕ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯄꯥꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯀꯞꯂꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯃꯄꯥ ꯃꯃꯥ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯟꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯅꯥꯇꯣꯟ ꯌꯥꯎꯗꯅ ꯃꯁꯥ ꯑꯗꯨ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯉꯛꯈ꯭ꯔꯗꯨꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯃꯄꯥ ꯃꯃꯥ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯄꯥꯎ ꯇꯝꯂꯛꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯗꯥꯀꯨ ꯃꯤꯍꯥꯠꯄ ꯉꯝꯕ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯥꯅ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤ ꯑꯃꯠꯇ ꯈꯟꯕꯤꯗꯅ ꯈꯠꯅꯕ ꯍꯧꯕꯤꯔꯒ ꯑꯩꯕꯨ ꯅꯥꯇꯣꯟ ꯀꯛꯊꯠꯄꯤꯔꯤꯕꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛꯇ ꯏꯄꯨꯔꯣꯏꯕ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯨ ꯆꯥꯗꯨꯅ ꯁꯤꯕ꯭ꯔꯥ ꯑꯃ ꯇꯧꯖꯔꯒꯦ, ꯍꯤꯡꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯅꯝ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯄꯪꯕ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯋꯥꯍꯜꯂꯦ꯫ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯕꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯅꯥꯇꯣꯟ ꯀꯛꯄꯒꯤ ꯗꯟꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯃꯉꯣꯟꯗꯗꯤ ꯄꯨꯡꯉꯛ ꯉꯛꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇꯅ ꯈꯟꯖꯔꯝꯃꯤ, ꯃꯆꯠ ꯐꯠꯇꯕꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯨꯝꯅ ꯇꯧꯕꯣꯏꯔꯦ꯫ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯄ꯭ꯔꯃꯥꯟ ꯆꯨꯝꯂꯦ ꯃꯗꯨꯗꯤ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯊꯥꯡ ꯍꯥꯏꯕ ꯅꯤꯄꯥ ꯀꯥ ꯍꯦꯟꯅ ꯉꯥꯎꯔꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠ ꯊꯥꯖꯔꯕꯗꯤ ꯑꯋꯥꯕ ꯅꯪꯏ ꯍꯥꯏꯕ ꯑꯗꯨ ꯃꯀꯨ ꯃꯅꯦꯝꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯑꯣꯏꯗꯕ ꯋꯥꯍꯩꯁꯤꯡ ꯃꯍꯥꯛ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅ ꯑꯗꯨꯝ ꯊꯤꯅ ꯆꯩꯕꯤꯔꯦ꯫ ꯑꯗꯨꯒ ꯐꯥꯗꯨꯅ ꯋꯥꯌꯦꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯨꯈꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫
ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯕꯤꯆꯥꯔ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯇꯨꯃꯛꯀꯤ ꯃꯅꯥꯇꯣꯟ ꯀꯛꯄ ꯉꯝꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯍꯥꯗꯥꯀꯨꯅꯤ, ꯃꯤ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯥꯜ ꯃꯤ ꯍꯥꯠꯄꯒ ꯃꯥꯟꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯍꯥꯠꯄꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯔꯥꯏ ꯇꯥꯈꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯆꯨꯝꯗꯕ ꯕꯤꯆꯥꯔ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯗꯨ ꯀꯟꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯏ꯫ ꯁꯤꯔꯤꯖꯨꯠ ꯏꯕꯨꯡꯉꯣ, ꯋꯥꯌꯦꯟꯕ ꯃꯄꯨꯅ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯋꯥ ꯇꯥꯔꯒ ꯑꯆꯨꯝ ꯆꯨꯝꯗ ꯀꯔꯝꯅ ꯈꯪꯕꯤꯒꯅꯤ? ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤꯕ, ꯀꯔꯤ ꯍꯥꯏꯕ ꯈꯪꯕꯅ ꯀꯅꯥ ꯂꯩꯕ? ꯄꯨꯝꯅꯃꯛ ꯊꯤꯒꯠꯄꯤꯔꯒ ꯙꯔꯃ ꯇꯧꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇꯅ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯔꯒ ꯊꯧꯑꯣꯏꯗꯕ ꯕꯤꯆꯥꯔ ꯇꯧꯕꯤꯔꯕꯗꯤ ꯙꯔꯃ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯃꯆꯠ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯂꯧꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯁꯤ ꯍꯥꯠꯄꯤꯒꯅꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩ ꯑꯃꯁꯨꯡ ꯏꯃꯤꯠꯅ ꯎꯖꯩ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯀꯣꯛꯇꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯖꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯤꯊꯔꯛꯂꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯇꯨ ꯆꯨꯡꯕ ꯃꯈꯩ ꯉꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯋꯣꯏꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯆꯠꯇꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯁꯥꯙꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯍꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥ ꯁꯥꯙꯨ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯀꯣꯔꯠ ꯀꯥꯔꯕꯗ ꯏꯀꯥꯏꯕ ꯅꯪꯈꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝ ꯄꯨꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯃꯗꯨꯗ ꯑꯁꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯁꯤꯀꯥ ꯌꯥꯎꯕ ꯅꯥꯇꯣꯟ ꯑꯗꯨ ꯂꯩꯔꯝꯕ ꯎꯔꯦ꯫ ꯑꯎꯕ ꯃꯤ ꯃꯈꯩ ꯉꯛꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ, ꯃꯗꯨꯗꯤ ꯃꯃꯥꯏ ꯀꯥꯂꯤ ꯇꯩꯔꯒ ꯃꯔꯨ ꯀꯣꯛꯊꯣꯛꯂꯣ, ꯑꯗꯨꯒ ꯒꯙꯥꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯀꯩꯊꯦꯜ ꯈꯨꯗꯤꯡꯗ ꯄꯨꯗꯨꯅ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯉꯣꯜ ꯃꯋꯥ ꯑꯗꯨꯕꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯕꯤꯈ꯭ꯔꯣ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯅ ꯂꯤꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯖ, ꯅꯅꯥꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯦꯗꯅ, ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯅ ꯑꯩꯅ ꯅꯨꯄꯤ ꯃꯃꯥꯏ ꯌꯦꯡꯖꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯂꯤꯖꯔꯤꯕꯁꯤ ꯅꯤꯄꯥ ꯑꯣꯏꯕꯒꯤ ꯃꯔꯥꯏꯕꯛ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯏꯁꯣꯔꯃꯛꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯈꯪꯒꯅꯤ? ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯄꯨ ꯀꯅꯥꯅ ꯁꯤꯡꯗꯥꯗꯨꯅ ꯂꯣꯏꯕ ꯉꯝꯒꯅꯤ? ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯇꯦꯅꯋꯥ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯁꯥꯞ ꯀꯣꯛꯈꯤꯗꯨꯅ ꯔꯨꯞꯁꯦꯟ ꯃꯍꯥꯔꯥꯖꯗ ꯑꯐ ꯐꯠꯇꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯍꯥꯏꯔꯝꯂꯒ ꯒꯟꯙꯔꯚꯒꯤ මꯁꯛ ꯑꯣꯏꯔꯛꯇꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯐ ꯐꯠꯇꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯍꯥꯏꯔꯝꯂꯒ ꯒꯟꯙꯔꯚꯒꯤ ꯃꯁꯛ ꯑꯣꯏꯔꯛꯇꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯕꯦꯇꯥꯜꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯏ, ꯃꯍꯥꯔꯥꯖ, ꯃꯇꯨ ꯍꯥꯠꯄ ꯅꯤꯄꯥ ꯑꯗꯨꯒ ꯃꯋꯥꯗ ꯅꯝꯊꯥꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯀꯅꯥꯅ ꯄꯥꯞ ꯆꯥꯎꯕꯒꯦ? ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ, ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯤꯄꯥ ꯎꯅꯕ, ꯑꯍꯤꯡꯗ ꯂꯣꯟꯅ ꯆꯠꯄꯤ, ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯄꯥꯞ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯩ꯫ ꯕꯦꯇꯥꯜꯅ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯤꯡꯁꯥꯞꯄ ꯄꯥꯝꯕꯤꯗ ꯑꯃꯨꯛ ꯊꯨꯅ ꯀꯥꯈ꯭ꯔꯦ꯫ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯉꯥꯁꯨꯕ ꯋꯥꯍꯪ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯑꯄꯟꯕ ꯇꯧꯗꯅ ꯎꯊꯛꯇ ꯑꯃꯨꯛ ꯀꯥꯗꯨꯅ ꯕꯦꯇꯥꯜ ꯑꯗꯨ ꯑꯃꯨꯛ ꯐꯥꯔꯦ, ꯑꯗꯨꯒ ꯊꯨꯅꯃꯛ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯕꯦꯇꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯑꯩꯒꯤ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯁꯨ ꯇꯥꯈꯣ꯫ ꯎꯖꯌꯅꯤ ꯀꯧꯕ ꯗꯦꯁ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯕꯜ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯍꯔꯤꯗꯥꯁ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯔꯤꯗꯥꯁꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯍꯥꯗꯦꯕꯤ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫
ꯃꯁꯛ ꯐꯅ ꯐꯖꯗꯨꯅꯁꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥ ꯊꯦꯡꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥ ꯆꯥꯕ ꯑꯃ ꯊꯤꯒꯦ ꯈꯟꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒ ꯂꯝꯕꯥ ꯃꯥꯟꯅꯕ ꯅꯤꯄꯥꯗ ꯂꯩꯒꯦ ꯈꯜꯂꯤ꯫ ꯍꯔꯤꯗꯥꯁ ꯃꯃꯥꯛ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯤꯄꯥ ꯊꯤꯒꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯥ ꯊꯪꯕ ꯚꯥꯔꯠꯇ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯗꯔꯕꯥꯔꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯤꯗꯥꯁꯄꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯃꯥꯒꯤ ꯗꯔꯕꯥꯔꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯅꯤꯡꯊꯧꯒ ꯍꯔꯤꯗꯥꯁꯀ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕ ꯑꯗꯨꯗ ꯍꯔꯤꯗꯥꯁꯄꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯁꯤꯡꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯪꯂꯗꯨꯅ ꯀꯂꯤ ꯖꯨꯒꯀꯤ ꯃꯑꯣꯡ ꯑꯗꯨ ꯀꯔꯝ ꯇꯧꯒꯗꯒꯦ ꯈꯔ ꯍꯥꯏꯌꯨ ꯇꯥꯁꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯍꯔꯤꯗꯥꯁꯅ ꯃꯥꯅ ꯈꯪꯖꯕ ꯀꯂꯤꯒꯤ ꯂꯝꯆꯠ ꯈꯔ ꯅꯤꯡꯊꯧꯗ ꯍꯪꯒꯠꯈꯤ꯫ ꯃꯍꯥꯔꯥꯖ, ꯀꯂꯤ ꯍꯥꯏꯕ ꯌꯨꯒ ꯑꯁꯤꯒꯤ ꯃꯒꯨꯟꯗꯤ ꯑꯉꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯀꯂꯤ ꯆꯪꯂꯛꯄꯗ ꯉꯥꯏꯔꯤ, ꯃꯥꯕꯨ ꯃꯄꯨꯡ ꯐꯥꯔꯦ꯫ ꯈꯪꯗꯕ ꯃꯑꯣꯡꯗꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯗꯨꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯁꯥꯎꯕ ꯉꯥꯛꯇ ꯑꯣꯏꯔꯒꯅꯤ꯫ ꯁꯥꯟꯇꯤꯒꯤ ꯋꯥ ꯀꯌꯥ ꯂꯩꯔꯔꯣꯏ꯫ ꯃꯤ ꯄꯨꯝꯅꯃꯛ ꯙꯔꯃ ꯀꯤꯔꯔꯣꯏ, ꯙꯔꯃ ꯅꯠꯇꯕꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯂꯒꯅꯤ꯫ ꯑꯍꯜ ꯂꯃꯟ ꯒꯨꯔꯨꯖꯣꯟꯁꯤꯡꯕꯨ ꯊꯧꯁꯥꯔꯛꯂꯔꯣꯏ, ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯃꯒꯨꯟ ꯋꯥꯠꯂꯛꯂꯒꯅꯤ꯫ ꯑꯣꯏꯗꯕ ꯋꯥꯅ ꯃꯤꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯃꯤ ꯅꯣꯛꯅꯕꯅ ꯃꯊꯧ ꯑꯣꯏꯅꯔꯒꯅꯤ꯫ ꯅꯤꯄꯥꯁꯤꯡꯅ ꯅꯨꯄꯤꯒꯨꯝꯂꯒꯅꯤ, ꯅꯨꯄꯤꯅ ꯃꯅꯤꯡ ꯇꯝꯅꯔꯛꯂꯒꯅꯤ꯫ ꯁꯟꯕꯤꯗ ꯁꯪꯒꯣꯝ ꯋꯥꯠꯂꯛꯂꯒꯅꯤ, ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯂꯔꯣꯏ꯫ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯕꯦꯗ ꯊꯥꯗꯣꯛꯅꯔꯒꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯂꯟꯒꯤ ꯃꯤꯍꯧ ꯆꯥꯎꯕꯗ ꯁꯤꯟꯅꯔꯒꯅꯤ꯫ ꯑꯆꯧ ꯄꯤꯁꯛ ꯖꯥꯠ ꯈꯥꯏꯔꯔꯣꯏ, ꯃꯥꯒꯤ ꯖꯥꯇꯤ ꯙꯔꯃ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄꯒꯤ ꯙꯔꯃ ꯄꯥꯝꯂꯒꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯂꯔꯒꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯆꯤꯟꯖꯥꯛ ꯅꯠꯇꯕ ꯆꯥꯔꯒꯅꯤ꯫ ꯁꯤꯔꯁꯁꯤꯡꯅ ꯒꯨꯔꯨꯒꯤ ꯃꯄꯣꯠ ꯍꯨꯔꯔꯒꯅꯤ꯫ ꯉꯥꯡꯍꯩ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯔꯒꯅꯤ꯫ ꯃꯆꯥ ꯁꯦꯕꯛꯀꯤ ꯅꯨꯄꯤꯗ ꯒꯨꯔꯨꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯔꯒꯅꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯧꯁꯥꯔꯛꯂꯔꯣꯏ꯫ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯑꯇꯣꯟꯕ ꯖꯥꯠꯀ ꯇꯤꯟꯅꯔꯒꯅꯤ꯫ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯔꯔꯣꯏ꯫ ꯃꯍꯩ ꯍꯩꯕꯅ ꯂꯥꯏ ꯑꯣꯏꯔꯒꯅꯤ꯫ ꯑꯇꯣꯟꯕ ꯖꯥꯠꯅ ꯍꯦꯟꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯔꯒꯅꯤ꯫ ꯑꯐꯕ ꯃꯤꯕꯨ ꯅꯤꯟꯗꯥ ꯇꯧꯅꯔꯒꯅꯤ꯫ ꯐꯠꯇꯕ ꯃꯤꯕꯨꯅ ꯊꯥꯒꯠꯅꯔꯒꯅꯤ꯫ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥꯕꯨ ꯃꯇꯨꯅ ꯍꯦꯟꯅ ꯆꯥꯡꯅ ꯇꯧꯔꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯟꯕꯁꯤꯡꯅ ꯁꯥꯁꯇ꯭ꯔꯒꯤ ꯅꯤꯌꯣꯝ ꯆꯠꯂꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯑꯆꯝꯕ ꯅꯨꯄꯤ ꯂꯧꯔꯔꯒꯅꯤ꯫ ꯋꯥꯌꯥꯝ ꯉꯥꯡꯕ ꯃꯆꯤꯟ ꯊꯤꯕ ꯃꯤꯅ ꯄꯟꯗꯤꯠ ꯑꯣꯏꯔꯒꯅꯤ꯫ ꯈꯔ ꯍꯩꯁꯤꯡꯕ ꯃꯤꯅ ꯃꯌꯥꯝꯕꯨ ꯅꯝꯍꯠꯂꯔꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯔꯗꯨꯅ ꯍꯔꯤꯗꯥꯁꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯪꯂꯛꯏ꯫ ꯍꯔꯤꯗꯥꯁꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩ, ꯃꯗꯨ ꯊꯥꯖꯅꯕ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯅꯤꯄꯥ ꯑꯃ ꯊꯤꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯒꯨꯟ ꯂꯩꯕ ꯃꯇꯤꯛ ꯆꯥꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯩꯅꯥꯗꯥꯟ ꯇꯧꯔꯣ ꯍꯥꯏꯈꯤ꯫ ꯍꯔꯤꯗꯥꯁꯅ ꯅꯤꯡꯊꯧꯒꯤ ꯒꯨꯟ ꯀꯔꯤ ꯂꯩꯕꯒꯦ ꯑꯁꯦꯡꯕ ꯈꯪꯅꯕ ꯇꯥꯛꯎ ꯍꯥꯏꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯈꯨꯠꯃꯛꯅ ꯗꯣꯂꯥꯏ ꯑꯄꯥꯏꯕ ꯑꯃ ꯁꯥꯔꯤ, ꯑꯗꯨꯒ ꯗꯣꯂꯥꯏ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯔꯦ꯫ ꯃꯑꯣꯡ ꯑꯗꯨ ꯎꯔꯕꯗ ꯍꯔꯤꯗꯥꯁ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯔꯩꯕꯥꯛ ꯌꯧꯔꯛꯂꯤ꯫ ꯍꯔꯤꯗꯥꯁꯀꯤ ꯃꯆꯥꯅꯤꯄꯥꯁꯨ ꯃꯆꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯔ ꯅꯤꯄꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯁꯥꯁꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯄꯟꯗꯤꯠꯅꯤ꯫ ꯄꯥꯟꯖꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯥꯅ ꯈꯪꯗꯕ ꯎꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯔꯤꯗꯥꯁꯀꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯃꯌꯥ ꯑꯣꯏꯅꯕ ꯕꯔ ꯅꯤꯄꯥ ꯑꯃ ꯊꯤꯔꯨꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ, ꯁꯥ ꯂꯥꯟꯒꯤ ꯃꯍꯩꯗ ꯆꯪꯈꯣꯟꯅ ꯍꯩꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯠꯇꯗ ꯕꯣꯔ ꯅꯤꯄꯥ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯍꯧꯖꯤꯛ ꯍꯔꯤꯗꯥꯁ ꯀꯔꯝꯕ ꯅꯤꯄꯥꯗ ꯃꯆꯥꯅꯨꯄꯤ ꯄꯤꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯗꯝ ꯊꯤꯕ ꯑꯃ ꯃꯉꯣꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯍꯤꯡꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯗ ꯐꯥꯗꯨꯅ ꯍꯦꯛ ꯄꯨꯊꯣꯛꯈꯔꯦ꯫
ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯃꯟꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯑꯁꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯟꯗꯦ꯫ ꯃꯃꯥꯡꯉꯩꯗ ꯔꯥꯕꯟꯅ ꯁꯤꯇꯥ ꯄꯥꯝꯃꯟꯕꯗꯒꯤ ꯃꯃꯩꯗ ꯂꯪꯀꯥ ꯇꯨꯝꯈꯤ꯫ ꯗꯥꯟ ꯍꯥꯛꯃꯟꯕꯗꯒꯤ ꯕꯂꯤ ꯅꯤꯡꯊꯧ ꯄꯇꯥꯜ ꯆꯪꯈꯤ꯫ ꯗꯨꯔꯖꯣꯙꯅ ꯆꯥꯎꯊꯣꯛꯃꯟꯕꯗꯒꯤ ꯁꯥꯒꯩ ꯃꯨꯠꯈꯤ꯫ ꯈꯣꯟꯖꯦꯜ ꯐꯃꯟꯕꯗꯒꯤ ꯁ꯭ꯋꯥꯃꯪꯒꯜ ꯃꯃꯩꯗ ꯋꯥ ꯉꯥꯡꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯗꯨꯅ ꯁꯛ ꯐꯖꯃꯟꯕꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯃꯥꯡꯈꯔꯦ꯫ ꯃꯤꯇꯩꯔꯣꯜꯒꯤ ꯋꯥꯍꯩꯒꯤ ꯃꯃꯩꯗ ꯃꯟꯕ ꯌꯥꯎꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯄꯣꯛꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯨꯄꯤꯃꯆꯥ ꯃꯁꯛ ꯐꯖꯃꯟꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯅ ꯀꯌꯥ ꯀꯞꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯕꯔ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯟꯖꯤ ꯍꯩꯕ ꯑꯗꯨꯅ ꯍꯣꯠꯇꯨꯅ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯅ ꯄꯨꯈꯤꯗꯨꯅ ꯕꯤꯟꯙ꯭ꯌ ꯆꯤꯡꯗ ꯂꯩꯕ ꯑꯗꯨ ꯈꯪꯂꯦ꯫ ꯑꯗꯨꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯅ ꯆꯠꯇꯨꯅ ꯀꯜꯂꯨꯒꯅꯤ ꯍꯥꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯀꯟꯕ ꯂꯥꯟ ꯍꯩꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯂꯥꯏ ꯑꯄꯥꯏꯕ ꯄꯨꯔꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯡꯆꯥꯕꯕꯨ ꯍꯥꯠꯄ ꯉꯝꯒꯗꯕ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯑꯄꯥꯏꯕ ꯗꯣꯂꯥꯏ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯂꯨ, ꯃꯤꯠꯅ ꯀꯨꯞꯄꯗ ꯕꯤꯟꯙ꯭ꯌ ꯆꯤꯡ ꯌꯧꯒꯅꯤ ꯍꯥꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯗꯣꯂꯥꯏ ꯑꯄꯥꯏꯕ ꯑꯗꯨ ꯇꯣꯡꯗꯨꯅ ꯕꯤꯟꯙ꯭ꯌ ꯆꯤꯡꯗ ꯆꯠꯈꯔꯦ꯫ ꯊꯨꯅꯃꯛ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯑꯍꯥꯟꯕꯗ ꯊꯦꯡꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯦꯡꯅꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯥꯡꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯍꯔꯤꯗꯥꯁꯇ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯟꯅꯔꯣ, ꯃꯆꯥ ꯐꯪꯂꯕꯅꯤꯅ ꯍꯔꯤꯗꯥꯁ ꯍꯔꯥꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯗꯥꯁ ꯃꯆꯥꯅꯨꯄꯤ ꯀꯔꯝꯕ ꯕꯣꯔ ꯅꯤꯄꯥꯗ ꯄꯤꯁꯤꯒꯦ ꯈꯜꯂꯤ꯫ ꯕꯔ ꯑꯍꯨꯝꯃꯛ ꯃꯇꯤꯛ ꯆꯥꯕ ꯅꯤꯄꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯅꯤꯡꯏ꯫ ꯕꯦꯇꯥꯜ: ꯀꯩꯅꯥ ꯑꯗꯨ ꯀꯔꯝꯕ ꯕꯔ ꯅꯤꯄꯥꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯕ꯭ꯔꯤꯀꯃꯦꯗꯤꯇ: ꯍꯤꯡꯆꯥꯕ ꯍꯥꯠꯇꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯄꯨꯔꯛꯂꯤꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯀꯩꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤ ꯔꯥꯏꯗꯤ ꯑꯁꯤꯅꯤ꯫ ꯕꯦꯇꯥꯜ: ꯕꯔ ꯅꯤꯄꯥ ꯑꯍꯨꯝꯃꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯅꯥ ꯐꯪꯐꯝ ꯊꯣꯛꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯃꯥꯅ ꯃꯅꯥ ꯐꯪꯐꯝ ꯊꯣꯛꯂꯤꯕꯅꯣ? ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯚꯥꯞ ꯇꯥꯅ ꯇꯥꯛꯎ ꯃꯍꯥꯔꯥꯖ꯫ ꯕ꯭ꯔꯤꯀꯃꯦꯗꯤꯇ: ꯍꯤꯡꯆꯥꯕ ꯍꯥꯠꯇꯨꯅ ꯀꯩꯅꯥ ꯑꯗꯨ ꯃꯨꯜꯂꯛꯄ, ꯈꯨꯠꯂꯥꯏ ꯄꯥꯏꯕ, ꯁꯤꯕ ꯌꯥꯕ ꯎꯄꯥꯏ ꯇꯧꯕ ꯃꯤꯅꯤ ꯃꯍꯥꯛꯇꯤ꯫ ꯑꯗꯨꯅ ꯕꯤꯆꯥꯔꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ꯫ ꯋꯥꯗꯨ ꯇꯥꯕꯒ ꯕꯦꯇꯥꯜ ꯃꯥꯡꯈꯔꯦ꯫ ꯁꯤꯡꯁꯥꯞꯄ ꯎꯄꯥꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯀ꯭ꯔꯝ ꯕꯦꯇꯥꯜꯒꯤ ꯋꯥꯔꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯖꯔꯦ꯫ ꯃꯊꯪ 6ꯁꯨꯕ, 7ꯁꯨꯕ, 9ꯁꯨꯕ, 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯇꯥꯃꯤꯟꯅꯁꯤ꯫